Online Manipuri numidangi pau yengbiriba pumnamang puthoi lai somna khurumjari ahanbada maroiba pau. Ngamkhai paringda security gi akanba section thorang gi thabak lokhatpa hokre. Haukiba January 18 gi Myanmar ga India ga tainaba ngamkhai sarukta Manipur gi lalolop singi apunba lanmi singa KNAB amadi mahaga chaminariba khulai paiba singa akan mamongda nomai kamnaba duna maram oiraga housing Myanmar ga tainariba Manipur gi ngamkhai paringda security force gi akanba section thorang lokhatpa hokre. Kamjong District Police ki SP Ningsen Basuna Fongdorokpagi matung ina Myanmar gi ngamkhai sarukta hojiksu lalauba singi marakta khuthoknabagi thodok leptabana maram oiraga Manipur lenga ki maikaidagi su Myanmar ga tainariba mafam singda high alert lauthokpaga loinana Assam Rifles ki maikaidagi su mafam ahumda check post sing nauna hangdoktuna checksin tharang sing lokhali hari Myanmar ga tainariba namli amadi Faikot manakta check post sing hangdokpaga loinana ngamkhai lanthok lansin tauba yadanaba kupna yengsinbagi thabak chathaba hokre Hauzik faubagi oina khuthoknaba aduda Manipur gi karamba lalulup sing yauribagi haibagi official oiba pau phangba ngamdri loinana asi ana kaya yaukhrabagi haibagi chapchaba khangba ngamdri hairi nakala maromda Myanmar gi ngamkhai da laluba sing khuthoknaba na maram oiraga Myanmar gi refugee chaniga humpuma thoi hauzik Manipur da chansilaktuna changjafam lauri hairi accident ama Sire ani Sokle luhongba chaluraba Meeoi mari tongduna lakpa car ama lambida accident thokpagi thodokta naha ama lekhidre Ani na soktuna laika nakre hariba thaudo ase hopkiba tang ahumgi numidang pung 10 rom tarakpa matamda Kaibulam Jau police station na konba thanga ithingda thokibani laibak thiba thaudo aduda laikhidraba naha adugi maming Moirangthem Thomas kunga taret kawi mahak thaudok thokfamda laikhidabani aduga soklaba Meeoi ani aduna Moirangthem Ranjan kunga taruk amadi Moirangthem Hemba kunga nipan kawi makhoi ahumak thanga ithingdagi ngaktani Thaudo aduga mari lenana police na case ama lokalabasu laikhidraba imung manungi Meeoi singna sibak chang adu postmortem tawbiraganu aroiba mathau mangam pangthokjarage haina imung manungna loksin kre hai BJP gi laingak manungda Chaona ungkhanaba leirabra CM Biren yauna minister MLA sing Delhi da ngasi paisin kre tha sigi tang 10 dagi haugadoriba 12 suba Manipur Legislative Assembly gi 3 suba mifam gi mangoinana Assembly gi speaker TH Saijabarta Manipur ki Governor Ajay Kumar Bala BJP lenga sigi Chief Minister N Biren amadi MLA sing Delhi da mathang changsin nakre tongan ba sourcing dagi pau chesina phangba pau gi matung ina ngasi nungthil pung amaga minute 55 chatpa matamda Indigo flight ta Chief Minister N Biren Power Minister Thongam Bisorjit CAF and PD gi Minister Laisangthem Susindro Wang Minister Govindas Konthaujam Langthaban AC gi MLA Karam Siam Lamlai AC gi MLA Khongban Taba Mibomcha Pasoi AC gi MLA Kunjakesor Keba amasung Kumbi SG MLA Sanasam Premchand New Delhi gi damak paisin kre adum oinamang makhoi gi khongchat asigi political gi oiba thabak thoram gi ni haiba chapchaba khangdraba su thajaba yaba pawgi amagi matung inna hojik pangtholeba Kumba Mela asigi manung chana hayeng Kumba Sport hodokpada saruk yanaba Union Home Minister Amit Shah na khangalakpadagi chatpani hairi loina na Home Minister ga unaraba yabagi oithokpa leibana hayeng Imphal da halakani hairi amaromda miyamna ningfu ngangnarambadagi tasengna tholakadra haiduna hena mapal thokna ngangnaragliba assembly mifam gi mamang manung natraga matungda BJP gi lenga asida ahong balakadra haina khut thekduna pana basu yauri panba yabadi mamang chehi 2024 gi December 8 amasung chehi asigi January 18 Speaker Thokjom Saijabarta na Union Home Minister ga unakibagi matungda ngarang amu hana New Delhi da changsin kibani Speaker da natana Governor Ajay Kumar Bala su New Delhi da paisin kibani madugi matungda tha asigi ahumda Manipur lenga ki Mahon Minister Yumnam Khemchan su New Delhi da changsin khibani adubu Union Home Minister Amit Shah ga unava fangdri haina thajaba paw amana hairi assembly gi mifam mangwena na lenga asigi luchingba singda natana speaker amasung governor fawi yauna New Delhi da masing yamna changsin khiba sina BJP lenga manungda dissident gi wafam amuk hana safong laktuna lenga asida hongba purakna bathabak paikhatpa horabra haibasina miyam na ngangnarakli lagliba rajniti gi ithak ipom asida handak assembly mifam asida MPP gi MLA sing opposition based Famalagani haina speaker na phongdokhiba su laikhrabani masigi mathakta haukiba numit tare nigi mamangdagi confidence amasung low confidence motion pukhatkibagi matangda sungangna bahuraglabani panba yaba amana laibak manungda napakna paktana bagi phibam manabagum lenga asida cabinet minister oiba singi marakta cabinet mifam amadi lenga ki thabak thoramda tokhai na saruk yanarakpa loinena thoram kayada BJP gi MLA singi marakta lenga asigi luchingba yaningda bagi nakoina na khonjal thorokpa leirabani Tha sigi taragani thoida Chandala amasung Tecnopol da total shutdown kawkhibaga loinana mass rally chatkadauri Myanmar ngamkhai paringdagi free movement regime FMR lauthokhiba amadi maram chadana sambal khabagi thabak changsilagliba sida yaningdaba phongdoktuna
ꯊꯥ ꯑꯁꯤꯒꯤ 12ꯗ ꯆꯥꯟꯗꯦꯜ ꯑꯃꯗꯤ ꯇꯦꯡꯅꯧꯄꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯀꯧꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯌꯥꯝꯒꯤ ꯃꯥꯁ ꯔꯦꯂꯤ ꯆꯠꯀꯅꯤ ꯍꯥꯏꯅ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ CNPOꯒꯤ ꯃꯥꯏꯀꯩꯗꯒꯤ ꯈꯪꯍꯜꯂꯛꯂꯤ꯫ CNPOꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 12ꯒꯤ ꯑꯌꯨꯛ ꯄꯨꯡ 6ꯇꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 6 ꯐꯥꯎꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯑꯁꯤ ꯇꯦꯡꯅꯧꯄꯜ ꯑꯃꯗꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯥꯒꯥ ꯈꯨꯜ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯆꯠꯊꯒꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯔꯦꯂꯤ ꯑꯗꯨꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯆꯠꯀꯅꯤ ꯍꯥꯏꯔꯤ꯫ ꯍꯧꯈꯤꯕ ꯐꯦꯕ꯭ꯔꯨꯋꯥꯔꯤ 3ꯗ ꯐꯝꯈꯤꯕ CNPO ꯇ꯭ꯔꯥꯏꯕ ꯍꯣꯁ NSUC ꯑꯃꯗꯤ NCACꯒꯤ ꯏꯃꯔꯖꯦꯟꯁꯤ ꯖꯦꯅꯔꯦꯜ ꯕꯣꯗꯤ ꯃꯤꯐꯝꯅ ꯔꯦꯂꯤ ꯑꯃꯗꯤ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯋꯥꯔꯦꯞ ꯑꯁꯤ ꯂꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯍꯧꯈꯤꯕ ꯑꯍꯥꯟꯕ ꯋꯥꯔꯦꯞꯇ ꯆꯥꯟꯗꯦꯜꯒꯤ ꯅꯥꯒꯥ ꯇ꯭ꯔꯥꯏꯕ 12ꯅ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯆꯥꯟꯗꯦꯜ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯧꯔꯛꯂꯤꯕ ꯋꯥꯔꯦꯞ ꯑꯁꯤꯗ ꯃꯤꯌꯥꯝꯅ ꯌꯥꯎꯁꯤꯟꯗꯨꯅ ꯃꯄꯨꯡ ꯐꯥꯕ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯄ꯭ꯔꯣꯇꯦꯁ ꯑꯣꯏꯅꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯛꯂꯤ꯫ ꯅꯤꯡꯁꯤꯡꯕ ꯌꯥꯏ ꯍꯧꯖꯤꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁꯀꯤ ꯃꯈꯥꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯏꯟꯗꯣ ꯃꯦꯟꯃꯥꯔ ꯕꯣꯔꯗꯔꯗ ꯆꯠꯊꯔꯤꯕ ꯐꯦꯟꯁꯤꯡ ꯈꯥꯕꯒꯤ ꯊꯕꯛ ꯑꯁꯤ ꯅꯥꯒꯥꯁꯤꯡꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯤꯕꯅꯤ꯫